Hello friends, welcome to my new blog. Takheli mingsel na mukahana mayam boy channel chida taram noksari ngasi jo no video puna mayam pham da laksare mayam ngasi video jidi nahan gi aina ahasi gi mamang da thangat khiba video dugi lohong magi video dugi second part oidoi ni mathang ta video oidoi ni mayam nahan gi si mamang gi video dugadi borne keno da chang phan pham di bagi mamang phau thangat khabane ba ado hojik bor changakna bor phan pham khare ado somda kuja kaina dasu kujaba chatkhare ba do kujaba gi video do de nam haudre mayam khoi sum puska kari charing dane char loraga hala na kan tawring da somda kujaba chatkhare ba kujaba chat khiba do di kujaba gi video do di egi je yaudre haiba di maram di leite ba ngonda du gi clip to ado mathang mathang jeng asi mayam hojik halere kaina tholani kaina se thokle kaina ado phida pot puthorei je kaina gi manang nupi ne ba koi sidadi tripura dadi ne phida puthok phaje kaina gi manang nupi oiba na puthoiye ba ado manang nupi leitragana sum atopa dai sum arrange tawrai tare ado yengminar si mathang mathang kaina se thokle
mikupse loisin khir pamujai numol hanba mikupse khoyanigi wari botari jariba loisin khir pamujai numol hanba mikupse loisin khir pamujai numol hanba mikupse khoyanigi wari botari khoyanigi wari botari khoyanigi wari botari
जिसे ꯈꯣꯡꯖꯤꯟꯕꯤꯔꯣ ꯍꯦꯛꯊꯔ ꯁꯝꯂꯥꯡꯁꯤꯁꯨ ꯁꯥꯠꯆꯒꯦ ꯐꯤꯖꯤꯗꯣ ꯅꯪꯒꯤ ꯈꯣꯝꯖꯤꯜꯂꯒꯦ ꯍꯦꯛꯊꯔ ꯁꯝꯂꯥꯡꯗꯨꯁꯨ ꯁꯥꯠꯈꯣꯅꯦ ꯅꯪꯕꯨ ꯅꯅꯤꯡꯇꯝꯅ ꯄꯥꯏꯔꯛꯂꯦꯅꯦ ꯈꯣꯏꯃꯨ ꯅꯪꯒꯤ ꯑꯃꯁꯨ ꯋꯥꯈꯜꯗꯣ ꯅꯪꯒꯤ ꯊꯦꯝꯖꯤꯟꯖꯒꯦ ꯊꯃꯣꯏꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯤꯀꯨꯞꯇꯣ ꯋꯥꯅ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯈꯪꯂꯛꯀꯅꯤ ꯃꯇꯝꯗꯨꯗ ꯈꯣꯡꯖꯤꯟꯕꯤꯔꯣ ꯍꯦꯛꯊꯔ ꯁꯝꯂꯥꯡꯁꯤꯁꯨ ꯁꯥꯠꯆꯒꯦ ꯑꯩꯗꯤ ꯏꯅꯤꯡꯇꯝꯅ ꯄꯥꯏꯔꯛꯂꯣꯅꯦ ꯈꯣꯏꯃꯣꯏꯒꯤ ꯈꯥꯡꯂꯒꯦ ꯑꯩꯅ ꯊꯦꯡꯂꯒꯦ ꯂꯥꯛꯂꯁꯨ ꯅꯨꯡꯁꯤ ꯅꯣꯡꯂꯩ ꯌꯦꯡꯖꯒꯦ ꯑꯩꯒꯤ ꯊꯃꯣꯏ ꯄꯦꯟꯅ ꯁꯣꯝꯖꯒꯦ ꯂꯩꯈꯣꯡ ꯀꯟꯅ ꯑꯩꯅ ꯅꯪꯅ ꯅꯪ ꯑꯩꯒꯤ ꯂꯝꯕꯤꯗꯨꯅ ꯊꯦꯡꯅꯔꯔꯦ ꯅꯨꯡꯁꯤꯕ ꯑꯃ ꯍꯣꯡꯂꯕꯁꯨ ꯋꯥꯈꯜꯗꯣ ꯅꯪꯒꯤ ꯊꯦꯝꯖꯤꯟꯖꯒꯦ ꯊꯃꯣꯏꯗꯣ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯤꯀꯨꯞꯇꯣ ꯋꯥꯅ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯈꯪꯂꯛꯀꯅꯤ ꯃꯇꯝꯗꯨꯗ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯕ ꯆꯠꯂꯅꯤ ꯄꯅꯥꯀ꯭ꯋꯥ ꯏꯟꯅꯕꯗꯤ ꯌꯥꯎꯔꯔꯣꯏ ꯍꯥꯏꯗꯤ ꯌꯦꯡꯉꯔꯣꯏꯕ ꯅꯠꯇꯗꯤ ꯇꯥꯏꯃꯤꯡꯁꯦ ꯌꯥꯔꯔꯣꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯆꯥꯕ ꯆꯠꯂꯅꯤ ꯃꯌꯥꯝ ꯆꯥꯕ ꯃꯐꯝꯗ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯤ ꯑꯗꯣ ꯆꯥꯐꯝꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯗꯤ ꯀꯩꯅꯣꯁꯦ ꯇ꯭ꯌꯨꯁꯗꯦꯁꯦ ꯅꯤꯔꯥꯃꯤꯁ ꯆꯥꯕꯅꯤꯅꯅꯦ ꯅꯤꯔꯥꯃꯤꯁ ꯑꯥꯏꯇꯦꯝ ꯅꯤꯔꯥꯃꯤꯁ ꯍꯥꯏꯗꯤ ꯑꯃꯠꯇ ꯆꯥꯕ ꯌꯥꯕ ꯑꯥꯏꯇꯦꯝ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨ ꯀꯨꯝꯕꯤ ꯈꯛꯇꯅꯦ ꯃꯥꯏꯔꯦꯟ ꯕꯣꯔꯥ ꯈꯛꯇ ꯌꯥꯎꯔꯝꯃꯦ ꯑꯩꯅ ꯆꯥꯕ ꯅꯤꯔꯥꯃꯤꯁꯇ ꯑꯗꯨꯅ ꯑꯩ ꯃꯥꯏꯔꯦꯟ ꯕꯣꯔꯥꯗꯤ ꯁꯨꯝ ꯊꯨꯝ ꯌꯥꯅ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯉꯥ ꯆꯥꯛ ꯑꯇꯩ ꯑꯇꯩꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯑꯕ ꯑꯗꯨ ꯅꯤꯔꯥꯃꯤꯁꯀꯤ ꯑꯥꯏꯇꯦꯝ ꯑꯇꯣꯞꯄꯗꯤ ꯌꯥꯎꯔꯝꯗ꯭ꯔꯕ ꯑꯗꯨꯅ ꯑꯩ ꯁꯨꯝ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯁꯨꯝ ꯅꯣꯡꯃꯒꯤ ꯆꯥꯗ ꯌꯥꯗꯕꯒꯤ ꯁꯨꯝ ꯆꯥꯛꯈꯣꯝ ꯑꯃ ꯆꯥꯔꯛꯑꯦ ꯀꯨꯝꯕꯤꯒ ꯇꯣꯠꯅ ꯑꯗꯣ ꯍꯩꯖꯥꯡꯕꯨꯗꯤ ꯁꯨꯝ ꯍꯥꯎꯔꯦ ꯍꯥꯏꯅ ꯇꯥꯏ ꯍꯥꯏꯕꯗꯤ ꯍꯥꯎꯔꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯆꯥꯃꯤꯟꯅꯕ ꯑꯇꯣꯞꯄ ꯃꯣꯏꯅ ꯑꯗꯣ ꯑꯁꯤꯁꯨ ꯆꯥꯕꯁꯨ ꯂꯣꯏꯔꯒ ꯄꯅꯥꯃꯇꯞ ꯑꯃ ꯍꯥꯎꯅ ꯆꯥꯔꯒ ꯑꯩꯈꯣꯏ ꯁꯨꯝ ꯒꯥꯔꯤ ꯀꯥꯅ ꯆꯠꯂꯅꯤ ꯍꯥꯏꯕ ꯁꯨꯝ ꯍꯥꯏꯗꯤ ꯃꯥꯏ ꯊꯣꯛꯄ ꯆꯠꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟꯠꯁ ꯇꯧꯕꯤꯔꯝꯃꯨ ꯐꯖꯕ ꯑꯅꯧꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯎꯅꯔꯁꯤ ꯃꯌꯥꯝ ꯇꯥꯇꯥ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ